ngasi nungdarang phongba tungan tungan ma chepong singdiki maru eba pauk sing khonga charga mayam da share tawzagi ahanbada Professor Amar Yumnam AMU gi BC in charge oina thabak paikhre Manipur Central University gi administrator oina leram khiba General Singana November tang 13 da mahak pharmacy toksaragi haina Manipur High Court da haijaki badu court na ayaba pikhibadigi hangduna lakpa vice chancellor gi pham university asigi khwaidigi liraba Professor amasu oidiba Amar Yumnam ngasi Ministry of Human Resource Department gi makhada laiba Department of Education na ayaba pibadigi vice chancellor in charge oina thabak paiba hokre Amar Yumnam na thabak paibagi ayabadu haunabi matung ina university asigi registered professor W Chanda Babu na thoki panbayai General Singha pothakraba matungda university gi academic atmosphere kannabagi damakta Amar Yumnam masana vice chancellor gi phamphamda phamduna December tang amadagi thabak pairakhibani hainasu paksisna makhatana phungdorakli yamna aki tujunungai oiriba paw manamu ma'am numit taraga mangani lal thengnanaba konanaba armed forces ki khusu khulai pasingadauri report Sina India muknaringai marakta defense forces ta numit taraga mangani lal thengnabada sangadaba khusu khulai amadi nongmai maru bom pasinduna thamnaba ayaba pikhre Sinaga nopok thangba Ladakh ta ungkhatnari basida athu okaigi oina financial power gi tangai phadabadu sijinaduna ngak sienbagi masak mathum pasinbada lupa crore lising yangkhai sijinaraba yai haina panari local amadi foreign source matung ina khusu khulai bom top kapnaba nongmai maru mayam yamdrabada haujik lairiba numit tarani gi lairibasigi mathakta level 15.1 da hengat hananaba ayaba pibani masi Sina aduga Pakistan friend animakta sijinanabani haina news agency ki paw sina hairi sai kharagi mamangdari numit nifuni oirambadu lalong honglakpagi matung ina 10-1 level da hantharkhibani haina paw sina hairi army navy aduga air force ki vice chiefs of army gi financial power su lupa crore samadagi sangwada hengatkre masiga loinana service chief tagi lal thengnabada yadaba masak mathum laisinanaba lupa crore sahumgi financial power su pire defense force na kuchu khulai siphai sing amadi system sing yauna spear sing laisinanaba honari tank sing aduga artillery gi maru sing aduga missile mayam amasum loksingadawri haina source asina hairi nongpok thamba Ladakh sector da Chinese ka akaknaba ungkhatnaba marakta mit kuptana yengnaribani hainasu pauksisna makhatana su phungdorakli makhasa tharakpoina to pawa mano pandemic asi hena sathirakhigani Washington taraga mari Microsoft co-founder Bill Gates na mathang tha mari digi tha taruk phawbusu COVID-19 virus pandemic ki khwaidagi sathiba oigani hairi Bill gi co-chair aduga Melinda Gates Foundation gi Gates new agency da haihibada aikoina kanglon sing ngakadabani maikhum upkadabani yamna hena mi sihandanaba honagadabani asigumba pandemic ama mayoknagani haibisi English singani taraga mangara section nanaba haikrabani haina COVID-19 vaccine develop amadi deliver townaba honariba asina haidi COVID-19 na US tamiyo lakh aniga lising maudra haujik phawbra sikrabani foundation asina vaccine gidamak research townaba yamlaba phan thadari mahakna hai miyam da vaccine gi thajaba hengat hangadabani medical nitta yumpham oiba vaccine oigadabani sendan pham oihaloidabani haina supauksi sina makhatana phongdorakli makha satharakpoina Manipur ge top maroiba paukhra namuk chief minister na mapham matam sana wangang ba tangai fadi Nopila ningsing numite Imphal gi langjing achawbada artificial football tap sanga bagi tharamda Manipur gi chief minister N Birena yamna maruoina state asida yu thingba ngamdrabanina yu sungwalasi aduga mapala thadoklasi haiba wafam asi sana khonabaga mari leinadaba wafamni haina CPIM na lawi asiguma wafam hanasu lenga subli pairiba phamnaiba singna kayarak hana ngang basakpa tawkrabani haina CPIM Manipur State Committee gi secretary Khetrmayum Santana press ta thokpa serol amana hairi serol asina hai leibaki thaupuba lenga subli pairiba phamnaiba singna mafam matam sadana wa ngang ba yaba yadaba wa khangdana ngang ba wa miyamda tahanba sumde asigumba mafam matam sadana ngang ba sina Manipur gi khwai miyamdasu aranba mongda wakhal khalhalakpa yabagi tanja ama piri
yu sungbagi wafam asida sana khotnabagi thauramga sana yamna watli maphaide hekta ningsing halakpa ikhan khanthatana ngangba wangang oina tawi hairi maramaduna chief minister N Birena ngangkibu wafam adu kandem tawbuga loinana matung tarakpadadi mafam matam sana khantharaga laibak miyamna yagadaba mongda mangi tungi yengduna ngangbana afaba oigani haibisi CPIM Manipur lawi hairi henasu makha satharakpoina topa marueba pau khara namu sandarani phu saikibagi khongjang December 19 phawba yaithokle JC mamang tha November 18 gi numidang wairamda mayumdagi selasi haiduna sen khraga nupi oibigi izat manghanduna tamthina hat peyaba mawong phuduna thambiramba tankham awang lekai ngasepam sandarani gi matangda semkhiba JC na thawdo asigi langla langjin December 15 phawbugi manungda puthoktrabadi mathang tha 13 Manipur gi nupi lupsinga akan ba khongjang changsilagani haina tawrambadu lainga ki makedigi COVID-19 laina lasat asina mapalamda makhoigi dan test tawgadaba laibana sathok chasinda apan laibadigi matam khra yaithokpiu haibadigi December 19 phawba yaithokle wafam asi JC gi masinjatpa Indra Kumar press club ta permission unabada phongdokhibani makna makha taroduna thawdoksida senariba uyumpo awang lekai Ravi Chandra haujuk police custody da lairi haidi haikenasu pausiesina makha tanasu phongdorakli lakpo oina myam haujuk YouTube use tawba kangu YouTube yadaba myam thengnarangani si haujuk khu India da thokpa thawdo amasu oire YouTube haidi moigi Google squeba app sing laidi myam ko YouTube khutana te YouTube Gmail Meet amasum atopa Google ski popular oiba app kayama haujuk akhoi magi service down oiba myam na thengnarangani amasumiyam social media singda haidi kena ba post kayama report mayama haji tawi haidi myam si haimai Google apps ama khatana ta baduki matik atopa app mayam rusum hoina use to yadana lairi haidi amasum misigi matokra mane tuan gi haibisi myam no sena khangna ba wafam amani sabsaba mak natraga sumyam segum basing si ayamana server down oiba matam gumbada toina thukan ba thaba amani amasum atopa haidi magi atopa marma musum mayama lairamba yamasum magi schedule maintenance kumba aduri pa minor system bugs interrupt information duguma kayamarum mana thonamba oiramba su yai mayam sabsaba maknatragasu ana cyber attack kumba hack kumba kayamarum su adugumdagi ngak thoknaba amasum haidi cyber security gumba oinanaba thausul kayamarum gi pekhalamba su oiramba yai mayam aduga sabsaba phangloiraba matungna myam soiduna update pijaraki aduga haujiki oinadi myam matang asaida loisinjarage aduga horen pung 9 makhai 8 dai taba matamna anawnobu I pausin khongacharaga myam la soiduna update pijaraki myam war suwana phunga minasi soiduna myam na video sub nusibiduna like amasum comment am tawbiramu share ga Manipur top channel gi makai digi matang asaida loisinjarage thank you